ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗꯒꯤ ꯂꯧꯈꯠꯆꯒꯦ꯫ ꯍꯪꯉꯤꯕ ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯌꯥꯝꯕꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇ ꯍꯥꯞꯄꯤꯔꯛꯎ, ꯀꯌꯥꯝ ꯐꯕ ꯀꯝꯄ꯭ꯌꯨꯇꯔ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯨ꯫ ꯍꯪꯉꯤꯕ ꯋꯥꯍꯪ ꯑꯁꯤ ꯇ꯭ꯔꯦꯗꯤꯡꯗ ꯈꯣꯡ ꯊꯥꯡꯖꯜꯂꯛꯄ ꯃꯤꯑꯣꯏ ꯑꯃꯅ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯒꯗꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯁꯅꯥꯃꯤꯡꯁꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯇ꯭ꯔꯦꯗꯤꯡ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯤꯕ ꯗꯦꯁꯛꯇꯣꯞ ꯑꯣꯏꯒꯦꯔꯥ, ꯂꯦꯞꯇꯣꯞ ꯑꯣꯏꯒꯦꯔꯥ, ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯄꯥꯛꯄ ꯑꯣꯏꯒꯦꯔꯥ, ꯍꯥꯏꯔꯤꯕ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯡ ꯑꯁꯤ ꯁꯨꯞꯅꯒꯤ ꯀꯦꯟꯗꯜ ꯆꯥꯔꯠ ꯌꯦꯡꯅꯕ ꯈꯛꯇꯅꯤ꯫ ꯃꯁꯤꯗ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯔꯦꯝ ꯆꯥꯎꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ, ꯒ꯭ꯔꯥꯐꯤꯛ ꯆꯥꯎꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ꯫ ꯁꯨꯞꯅꯒꯤ ꯀꯦꯟꯗꯜ ꯆꯥꯔꯠ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯌꯦꯡꯕꯕꯨ ꯌꯥꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠ ꯁꯥꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕ ꯌꯥꯒꯅꯤ꯫ ꯀꯦꯟꯗꯜ ꯆꯥꯔꯠ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯁ꯭ꯃꯥꯔꯠ ꯇꯤꯚꯤꯗ ꯀꯦꯟꯗꯜ ꯆꯥꯔꯠ ꯌꯦꯡꯉꯒ ꯇ꯭ꯔꯦꯗꯤꯡ ꯁꯥꯟꯅꯕ ꯌꯥꯒꯅꯤ꯫ ꯃꯊꯪꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯑꯩꯅ ꯕꯥꯏ ꯁꯦꯜ ꯇꯧꯒꯗꯧꯕ, ꯑꯩꯅ ꯁꯥꯟꯅꯒꯗꯧꯕ ꯑꯁꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗꯒꯤ ꯁꯥꯟꯅꯒꯗꯣꯏꯔꯥ, ꯂꯦꯞꯇꯣꯞꯇꯒꯤ ꯁꯥꯟꯅꯗꯣꯏꯔꯥ, ꯅꯠꯇ꯭ꯔꯒꯅ ꯗꯦꯁꯛꯇꯣꯞꯇꯒꯤ ꯁꯥꯟꯅꯒꯗꯣꯏꯔꯥ ꯍꯥꯏꯕꯁꯤꯃ ꯈꯪꯖꯤꯟꯕꯤꯔꯣ꯫ ꯕꯥꯏ ꯁꯦꯜ ꯇꯧꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯗꯧꯕ ꯃꯣꯕꯥꯏꯜ ꯑꯣꯏꯒꯦꯔꯥ, ꯂꯦꯞꯇꯣꯞ ꯑꯣꯏꯒꯦꯔꯥ, ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠ ꯑꯗꯨ ꯍꯦꯡ ꯆꯠꯇꯕ ꯄꯣꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯃꯣꯕꯥꯏꯜꯗ ꯍꯦꯡ ꯆꯠꯄ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯒꯅ ꯂꯦꯞꯇꯣꯞꯇ ꯂꯨꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯕꯥꯏ ꯁꯦꯜ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯣꯏ꯫ ꯍꯦꯡ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯊꯥꯗꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯃꯥꯡꯕ ꯌꯥꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯉꯤ꯫ ꯃꯗꯨꯅ ꯁꯤꯖꯤꯟꯅꯒꯗꯧꯕ ꯄꯣꯠ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ꯫ ꯑꯩꯅ ꯇ꯭ꯔꯦꯗꯤꯡ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤ ꯗꯦꯁꯛꯇꯣꯞ ꯑꯃꯅꯦ, ꯂꯦꯞꯇꯣꯞ ꯑꯃꯅꯦ꯫ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤ ꯁꯤꯖꯤꯟꯅꯩ꯫ ꯍꯥꯏꯔꯤꯕ ꯑꯅꯤ ꯑꯁꯤ ꯁꯨꯞꯅꯒꯤ ꯀꯦꯟꯗꯜ ꯆꯥꯔꯠ ꯌꯦꯡꯅꯕ ꯈꯛꯇꯅꯤ꯫ ꯂꯩꯕ ꯌꯣꯟꯕ ꯇꯧꯕ ꯑꯁꯤꯅ ꯐꯣꯟꯗꯒꯤ ꯇꯧꯏ꯫ ꯐꯣꯟꯗꯒꯤ ꯇꯧꯕ ꯑꯁꯤꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯈꯨꯠꯂꯣꯏꯕ ꯑꯃ ꯑꯣꯏ꯫ ꯃꯤ ꯈꯔꯗꯤ ꯂꯦꯞꯇꯣꯞꯇ ꯅꯠꯇ꯭ꯔꯒꯅ ꯗꯦꯁꯛꯇꯣꯞꯇ ꯕꯥꯏ ꯁꯦꯜ ꯇꯧꯕꯅ ꯅꯨꯡꯉꯥꯏ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯣꯟꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯣꯟꯗꯒꯤ ꯕꯥꯏ ꯁꯦꯜ ꯇꯧꯏ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯊꯝꯃꯤꯕ ꯑꯁꯤꯅ ꯇ꯭ꯔꯦꯗꯤꯡ ꯁꯥꯟꯅꯕ ꯃꯇꯝꯗ ꯁ꯭ꯀꯤꯟ ꯃꯃꯥꯏ 5-6ꯀ ꯈꯤꯜꯂꯒ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨꯗ ꯆꯥꯔꯠꯁꯤꯡ ꯌꯦꯡꯉꯒ ꯊꯝꯃꯤꯕ ꯑꯁꯤ ꯀꯩꯗꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕꯅꯣ, ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯁꯥꯟꯅꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯊꯝꯖꯒꯦ꯫ ꯁ꯭ꯀꯤꯟ ꯃꯃꯥꯏ 5-6ꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯄꯅꯤꯁꯤꯡꯒꯤ ꯀꯦꯟꯗꯜ ꯆꯥꯔꯠ ꯊꯥꯗꯣꯛꯑꯒ ꯊꯝꯃꯤꯕ ꯑꯁꯤ ꯇꯥꯟꯖꯥ ꯐꯖꯕ ꯂꯨꯝꯃꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯐꯖꯕꯁꯤ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯊꯨꯅ ꯆꯪꯕ ꯌꯥꯔꯒꯅꯤ꯫ ꯑꯣꯞꯁꯟ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯃꯨꯛ ꯌꯦꯡꯁꯤ꯫ ꯅꯤꯐꯇꯤ 50ꯗ ꯃꯥꯔꯀꯦꯠ ꯆꯪꯒꯗꯧꯔꯦ ꯅꯠꯇ꯭ꯔꯒꯅ ꯆꯪꯉꯦ ꯍꯥꯏꯅ ꯂꯧꯔꯁꯤ꯫ ꯑꯩꯅ ꯆꯪꯉꯤꯕ ꯇꯥꯏꯝ ꯐ꯭ꯔꯦꯝꯁꯤ 1 ꯃꯤꯅꯤꯠꯇ ꯆꯪꯉꯤꯔꯥ, 3 ꯃꯤꯅꯤꯠꯇ ꯆꯪꯉꯤꯔꯥ ꯍꯥꯏꯕꯗꯨꯃ ꯂꯩꯔꯅꯤ꯫ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯇꯥꯏꯝ ꯐ꯭ꯔꯦꯝ, ꯑꯩꯅ ꯆꯪꯉꯤꯕ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯌꯦꯡꯕ ꯑꯁꯤꯅ ꯃꯥꯔꯀꯦꯠꯀꯤ ꯗꯥꯏꯔꯦꯛꯁꯟꯁꯤ ꯀꯔꯣꯝꯗ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ꯫ ꯑꯃꯗꯤ ꯅꯤꯐꯇꯤ 50ꯗꯪ ꯌꯦꯡꯗꯕ ꯕꯦꯡꯛ ꯅꯤꯐꯇꯤꯗꯅ ꯀꯔꯤ ꯐꯤꯕꯝꯗ ꯇꯧꯔꯤ, IGFCꯗꯅ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ, ꯐ꯭ꯌꯨꯆꯔꯗꯅ ꯃꯥꯔꯀꯦꯠꯀꯤ ꯐꯤꯕꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯆꯠꯂꯤꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯟ ꯃꯃꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯌꯦꯡꯉꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕ ꯌꯥꯒꯅꯤ꯫ ꯑꯃꯗꯤ ꯃꯥꯔꯀꯦꯠ ꯁꯥꯟꯅꯕ ꯃꯇꯝꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇꯅꯤ ꯁ꯭ꯀꯤꯟ ꯃꯃꯥꯏ 5-6ꯀ ꯁꯤꯖꯤꯟꯅꯗꯅ ꯃꯥꯔꯀꯦꯠ ꯁꯥꯟꯅꯕ ꯃꯇꯝꯗ ꯇꯧꯔꯤꯕ ꯑꯁꯤ꯫ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯊꯝꯃꯤꯕ ꯑꯁꯤ ꯇ꯭ꯔꯦꯗꯤꯡ ꯑꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯦꯟꯗꯜ ꯆꯥꯔꯠ ꯌꯦꯡꯕ ꯌꯥꯕ ꯃꯣꯕꯥꯏꯜ ꯑꯣꯏꯒꯦꯔꯥ, ꯂꯦꯞꯇꯣꯞ ꯑꯣꯏꯒꯦꯔꯥ, ꯁ꯭ꯃꯥꯔꯠ ꯇꯤꯚꯤ ꯑꯃ ꯑꯣꯏꯒꯦꯔꯥ, ꯍꯥꯏꯔꯤꯕ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯊꯝꯕꯤꯔꯣ꯫ ꯅꯦꯛꯁꯇ ꯑꯩꯅ ꯕꯥꯏ ꯁꯦꯜ ꯇꯧꯕ ꯌꯥꯕ ꯐꯣꯟꯗꯔꯥ, ꯂꯦꯞꯇꯣꯞꯇꯔꯥ, ꯏꯁꯥꯅ ꯈꯨꯠꯂꯣꯏꯒꯗꯕ ꯑꯃ ꯁꯤꯖꯤꯟꯅꯕꯤꯔꯣ꯫ ꯍꯥꯏꯔꯤꯕ ꯑꯅꯤ ꯑꯁꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗ ꯁꯥꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯒꯅꯤ꯫ ꯍꯪꯉꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ꯫ ꯁ꯭ꯇꯣꯛꯀꯤ ꯃꯔꯝꯗ ꯇꯥꯟꯅꯅꯤꯡꯕ ꯂꯩꯕꯁꯤꯡ ꯑꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯐꯥꯎ ꯌꯦꯡꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫